Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau. Pau Manipur update tagi breaking news amala khucharake. Ahingda yu ngaruga long live Kukiland na Laoruba Kuki macha ani roomdai tanthokre hairi Delhi da. Hi amaga tha taruk helaklaba Manipur da thokliba kangluki irang asina maram oiraga Churchandpur more amadi Fogak Chowdagi Lanjelaktuna Leriba internally displaced person IDP gi imung chamaga kungi miyoi chamriga humfu Langol Gel village ta nauna sakiba housing complex ta hongjin hankre haina Chief Minister and Biren Singh na phongdokre wafam asi Chief Minister gi social media da thagalakpa post amana khangalakli akoijam angaugi langla langjil leingak na puthu haiduna pung nifunifan gi Thawal district ta general strike chathari Haukiba September 30 da Uripoki Iboton Sana Higher Secondary School manaktagi sakhangdaba singna faraga pukhiba akoijam angaugi langla langjil lenga na puthokpiu haina taksil aduna JAC na pungni funipan gi Thawal district ta kaukhiba general strike mapung fana chathari haidi ngase ayu anganbadagi hauna Thawal Kaithel gi area da ban sogotpa sing tholaktuna lambi thingki lanai gari khara natana passenger gari sing chena khide Thawal Kaithel kana khide amadi Kaithel asigi akoibada leiriba dukan sing thonglona ki ayuk pung 8 rom tarakpada Thawal district ki additional SP operation amadi Thawal police ki Osina luchingba masing yamnaba police team ama laktuna ban adu tawdana bahai ki maduda yanaba ngamdabadagi police na miyam adu tasinaba honakhibaga loinana lambi gi mataida hoijinduna thamki lambi da lakpa gari singsu police na chatlan khibaga loinana haujik fawbada pamdaba thodok thokpa leitri police na akanba mawongda ngak senbagi thabak makha tana chathari tungda JC ki miyoi singna Thawal police ki makok thongba singa unaduna AK angau fa khibagi matangda wari sanaki maduda su yanaba purakpa ngamkhide Haujiksu general strike makada na chathari adumakpu haujik fawbagi oina miyamna lambida lakpa miyoi sing amadi gari chatpada thoina airpan pibadi tawdri Ngarang nahan Moreda laiba Kuki village volunteer singi sizinaba Myanmar PDF tagi second hand rifle kun khak yamna hongna leirure nomai sing asi PDF singna Myanmar lan manungda khulakpa natraga mulakpa oirambe yai Kukiland loidre haujik poppy flower sare maru lokpa hek loirakpaga maidai da nomai kapa horaklani cheksinbiu Angan bathakiba poppy sing asi November 3rd week tagi December tha manungda maru lokadabani poppy maru lokpa loyadi farmer su villager singsu paisa wala roi UGKBBF na su tax khungatpa ngamlagani ZRA taramanga Chin National Army na Tonjang Township manungda hatkre Myanmar Chin State ki Tonjang Township manungda ZRA ga Chin National Army CNA CDF ka nongmai kana kamna kre maduda ZRF taramanga hatkre asokpa sing aduna Churchandpur District Hospital da laikanari Ngarang nahan Moreda laiba Kuki village volunteer singi sizinaba Myanmar PDF tagi second hand rifle kun khak yamna hongna leirure nomai sing asi PDF singna Myanmar lan manungda khulakpa natraga mulakpa oirambe yai Kukiland loidre haujik poppy flower sare maru lokpa hek loirakpaga maidai da nomai kapa horaklani cheksinbiu Angan bathakiba poppy sing asi November 3rd week tagi December tha manungda maru lokadabani poppy maru lokpa loyadi farmer su villager singsu paisa wala roi UGKBBF na su tax khungatpa ngamlagani Manipur government na jarda khaini talap na chingba yonba chaba sizinaba thingkiba maramna dukan singna drive chathaba hauragani pandam Manipur government ki chief secretary na order thok tu na Manipur da hidang managi polam sing maru oina jarda khaini talab pan masla gutkha sekhar amadi hidang managi polam pumba yon bachaba amadi umbada sizinaba pumba hokiba October 19 dagi chahi amagi oina athing bathamkhre order asi state ki chief secretary health and family welfare Dr. Binit Josina myamgi health hygiene da yamna sathina soanba oibana chaliba chahi segi October 19 da thokibani yamna maroiba tawdraba yadraba thabak ama oibana People's Action for National Democratic Movement pandamna Manipur government bu thagatpaga loina na mapung fana sawatkani loina na hairiba mayai kaba potlam sing asida business tawriba dukan famliba khudingmangna khudaktagi lepinaba su appeal tawrakli Hiramasigi mari lenana pandamgi secretary S Brozen na press da thorok pacherol amana hairibadi Hiramasida Supreme Court na so food safety and standard prohibition and restriction all sales 2021 gi rules in ngak na chatnaba amadi masigi akan mathabak sing lokhanaba state amadi union territory sing chief secretary amadi health directorate da khagan khibasu laikhrabani State government na so Hiramasigi matangda Food Safety and Standard Act 2006 amasung Food Safety and Food Standard Prohibition and Restriction all sales ki regulation 234 gi makhada
ꯑꯁꯤꯒꯨꯝꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯟꯗꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯨꯗ ꯁꯦꯐꯇꯤ ꯋꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯃꯊꯧ ꯇꯥꯏ, ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜꯒꯤ ꯁꯔꯦꯡ ꯒꯂꯤ, ꯃꯁꯖꯤꯗ ꯔꯣꯗꯇ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯂꯤꯕꯁꯤꯡꯅ ꯍꯣꯜꯁꯦꯜꯗ ꯅꯠꯇ꯭ꯔꯒ ꯔꯤꯇꯦꯜ ꯑꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯄꯥꯡꯊꯣꯛꯄꯗ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕ ꯑꯣꯏꯕꯅ CSA ꯑꯃꯅ ꯑꯣꯏꯅ ꯄꯥꯟꯗꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯁꯔꯄ꯭ꯔꯥꯏꯖ ꯆꯦꯛ ꯇꯧꯔꯒ ꯄꯨꯂꯤꯁꯇ ꯑꯃꯗꯤ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯕꯗꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯋꯥꯐꯝ ꯌꯥꯔꯣꯏ, ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯩꯔꯥꯛ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯂꯂꯣꯟꯕꯁꯤꯡꯅ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ROP ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯒꯠꯄꯗ ꯅꯠꯇꯅ ꯃꯔꯨꯑꯣꯏꯅ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯗꯨꯅ ꯌꯣꯜꯂꯝꯕ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯒꯅꯤ, ꯂꯣꯏꯅꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯨꯝꯅꯃꯛꯇ ꯊꯝꯖꯕꯅꯤ꯫ CSOꯁꯤꯡ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯤꯟꯕꯤꯌꯨ꯫ ꯑꯊꯨꯕꯗ ꯄꯥꯟꯗꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇ ꯈꯪꯍꯜꯂꯒꯅꯤ꯫